International Observation Committee on Puya Meithaba Icop na Chahi Khuding-Giwakching-Gi kulhumdoi PANBADA PANGTHOKTUNA LAKPA Puya Meithakhibaga-Gi NINGSING KUMON Chahi ASIGI OINASU Icop na SINJADUNA Puya Meithakhibaga-Gi Chahi Chaniga Maudratre SUBA NINGSING KUMON THOURAM ngasi ARIBA KONUNG KANGLADA PANGTHOKRE ngasi ayuk pung 8 taba matamda Kangla atra mamangda Puya Meithakhibaga-Gi Thouram pangthoklaba matung laiwai khraba matam adugi thongna pharaba ipa ipu sing adugi mapamda minute ani tumina leptuna kok nonduna ikai komna buut ki ngasi ge Thouram aduda Icop ki chairman Moirangthem Nauglen Khomba Meitei Icop ki convener Moirangthem Naukhamba Meitei Icop ki convener Anwari Nurjahan Meitei National Front Kanglei Paki President Chingsubam Wanglembi Leima Manipur State Sumangela Council ke Secretary Yumnam Nilachandra Yauna Milal Wama United Manipur Muslim Women Development Organization Lininghal Nauria Fulo Charitable Trust All Manipuri Recognized Private School Welfare Association ki Maru Oiba Thomi Singsu Sarukyaki